Chief Minister Yumnam Khemchand August 9 da Kangpokpi District ta Chatnaba Sem Sari Joint Tribe Council na di CM gi khongchat boycott tawgadawre. Manipur gi Chief Minister Yumnam Khemchand tha asigi 9 da Kangpokpi District ta chatuna tongan ba kanglup ki misam miyam sing unaduna state asida tangdu leitaba phibam ama hanjilhanabagi wari sanaba chanaba thaurang tawre. Kuki gi tongan ba civil society organization singna Chief Minister bu Kangpokpi District Headquarter da langnaba amasung hojik wairiba ungkhatnabagi phibam asi karamna hanthangadagi haibagi matangda wari sananaba haijarakiba laikhre. Khongchat adu da Chief Minister Kuki gi civil society organization sing amasung Kuki gi chief sing da ing tapna laiminasi haibagi wafam sing phongdoklaba yai haina panare. Masiki su mathakta IDP singa su unaduna makhoi gi khudong chadaba lairiba sing yengsingani haire. Amarom da August 9 da Manipur gi Chief Minister Yumnam Khemchand na Makhan relief camp da lakani haina thaurang tawribadu yaba ngamloi. Naga sing na khundaba mafamda official oiba program pangthoktrigai da Laingangna liangmai naga taruk faraga minungsi yaudana hatok pikhibagi wayel hana fangangadavani haina Working Committee of Joint Tribes Council Manipur WC JTCM na phongdokre. WC JTCM gi media cell na thadorokpa warol ama na hai Chief Minister na Makhan relief camp da laktuna internally displaced person IDP singa unagani hairibadu yaba ngamloi. Haukiba me taraga humdoida Lailon Wi-Fi village tagi liangmai naga misam taruk pharaga hatkibagi thogdogadu numit marfuga mari helagle. Laikhidraba singi thawa yaugdraba hakchang sing haujiksu Jenims ki mokta thamle. Thogdog asigi matangda chenaba miyoi amata fawa ngamdavaga loinana mapung phana investigation chathaduna mihar asigi achumba wayel fanganba ngamdre. Asigumba tanfam asida naga singna khundaba maphamda lainga ki official program amata pangthokpa yaroi. Tamthiba mihar adugi achumba wayel fanganduna Mara laibasing matik saba sairak pidriba fauba naga singna khundaba maphamda state lainga ki thoram amata pangthokpa yaroi haire. Committee asina naga furup ki miyoi sing civil society organization amadi community leader singbu August 9 ki thoram asi boycott tawinaba appeal tawrakle. Misam taruk hatkibagi achumba wayel fangandringaida naga singna khundaba maphamda lainga ki official program pangthokani haina thaurang tawribasi naga miyam gi apambagi mayoktane. Naga gi lusingba sing village authority sing amadi civil society organization sing nasu lainga ki development project relief assistant natraga political dialogue mari lainana lainga ki official amataga unaduna wari sanaba yaroi. Naga furup ki ayaba yaudana kanagumba furup asigi lanai miyoi natraga lup amatana naga miyam gi mahut sinduna lainga ki official oiba thauram singda saruk yaroi davani su cherol asina makhata na phongdorokle.